Herozit na mahak masana sanjit hat pani haina fogdorak padagi mi hat asigi matangda accused oiriba singna achumbadu soidana khanglagani haina chawna thazaba thamli. Pau sandona pizari. English singaniga mapan gi July gi tang kun humdoida biti ro ta thokiba nongoi kapa gi thokdokta Rabina amadi Sanjit sikhiba adugi achumba khangdoknaba CBI na inquiry tawraba matungda hojik ain gi thongda asengba mihat pasing kananu haibadu masak khangdoknaba thabak chatharingai cherakta Manipur Police ki Head Constable Herojit na mahak masana Sanjit pu nongmaina kaptuna hat khibani haiba wafam media da phongdorakpadagi accused oiriba police personnel singna asengba ma soidana khanglagani haina chawna thazaba thamli. Istv News na fangba paugi matung ina mihat asigi matangda accused oiriba Herozit yauna personnel tara asina hojik fawada ain gi thongda achumba khangdoknaba hotnariba asi masa masa gi senfam puthokna sathari hairi masida police department ki maikaidagi mateng pirakpa leitri accused oiriba singbu makok thongba officers singna thawai ushitana tawbada natana makhoigi awabada karigumba amata mateng panglakpa leitri hairi paw asina makha taraduna matam sangna achumba khangdoknaba honarakpada accused singna thengnariba khudong sadaba awaba kaya adu handak Herozit na mihat adu mahak mathanta chathikibani haiba wafam phongdorakpadagi makhoigi mathakta maral leibra haina thijinbagi thabak chathariba asigi waroishin amadi purakpa ngamlagani haibagi chawna thazaba thamnari. Amarom da ing lisinganiga mapan gi July gi tang kun humdoida Khwairamban Kaithel mayai maktada Rabina amani Sanjit sikhiba adugi matangda handak Head Constable Herozit na masagi maral yajabagi wafam media da phongdoktuna mayek singna khangankhre maral laibas sing khudakta ain gi oiba dandi Manipur Sarkar na pidrabadi akanba ihau changsinnaba firep lauragani haina Netaji Memorial Club Khurai Kongpal Tinsit Road na khangalagli numit adu da Chief Minister Okram Ibobina Assembly da hat panatana upai leite haina thamkhiba aduda numit adugi house da leikhiba members singna Chief Minister gi wafam bu support tawkhiba amadi haujikna Herozit na thamlakliba wafam mastigi matangda Manipur Sarkar gi Home Minister su oiriba Deputy Chief Minister Rekhangam amadi Imphal West ki SP AK Jhaljit na CBI gi case lei haiduna sub judice oi haina wafam amata fogdoktana leiba asira Manipur gi miyam gi thamoida chingnaba amadi thajadaba hengat hale hairi maraktan naten babre amatang lozari Adung karigumba awabasing asi mayungnaba thoklaba maroi marang yamna yawba chinjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf siraf sijinabiu adungi awaba punama koknabigi pambaini diabetic na naraba anaba singnasu sijinaba yaraba lifsaf capsule shu phangbigani lifsaf siraf amadi lifsaf capsule naraga laingba budi nadringai da saksal hobana hena fai Build your success BYS Palace Compound Machalema School. Admission is going on. Palace Compound leba BYS na haukiba sahi mari asida thangna thangna puthokiba position holder masing 2012 position holder taret 2013 taranithoi 2014 kunmathoi 2015 first position holder puthokpagalona atoppa position holder nipan. Amukana taram nokchari rims ki Thabak thorom kya maril tengthokpa mathau tare haina People's Action for National Democratic Movement pandamna thadorpa cherol mana khangalagli handak wathok oikhiba staff nurse chamaga tara taruk lobagi matangda makhal makha kayagi matangda su lu kayana su aranba kaya puthokrabani ngasti fawba rims ki authority gi maikaidagi miyamda thazaba piba ngamba wafam amata marik chumna sengdokpa leitri Return test ki question leak oide haibagi matangda akanba awai akhum taunakre inquiry committee na thigatlubada aranba yauramdre haiba rims ki maikaidagi sengrukpa leikre amaromda rims ki authority oiriba director medical superintendent amadi deputy director na chingba kayana aranba amata tawkhidi haina makhau pongna lauri handak nauna January gi tang 13 ta advertisement tawduna multitasking staff jamga
kuntra mari regular post lawgani haina phongdokre rims na tawningba tawbada makhoi gi thausil asti kupna thijinba mathau tare haina pandamna khanglagli Mayang Imphal Bengun Ward number 13 gi cheng amasung kerosene gi agent singi marakta agent kharana miyam da cheng amadi kerosene phanghandre mari leinabas tingna midyeng changbiu haina Manipur Muslim Welfare Organization thadorokpa cherola manak khangalakli marakana atenba break amagam lozari Iranda masigi ahan boyno puthokjaba sangai plastic storage tank sizinnabi yansinaba potlam yaudriba LLDP ina sajaba sangai de sizinnabi fangbigidaba size singdi 200 300 500 750 1000 1500 amashun 2000 liter ni chahi taragi guarantee ga loinana henaba makal kudingi apamba machu sing fangbigani Ministry of Reconciliation Church na paujenjari lagliba February gi tarik 9 dagi tarik 13 fawba mayam punna ishoda anaba sing phanabagi damakta haijaminagadori nubit asida lamdam masomda leiba ichinau singna naba phaba phangnabagi damakta ishogi haijaba asida yawbiu mafam board matam numidang wairong gi pungmanga Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal amukana taram nakchari Jahi listing kya nungshi chanana laminaраклaba Manipur gi apun magi saktam thugaina bo honariba asti kanano haibadu aikhoina khangri haina khurai pana apun ba singlupna thadorok pa cherola mana khanglagli apun magi saktam da singna bagal hoina tungnam chatki lambi aikhoi isana kathakchari astigumba tamthiraba aigi haiba wakhal tungoinaraga aikhoi ngasidi apun ba Manipur amagi dama karigumba khara tawba tangai fadre lagliba tang tarukta pangthokadoriba miyangi khongchatta khurai pana apun ba singlupna Mapung fana sagat kani hairi Heroin na mahak masana sanjit hat pani haina pongorok padagi mihat astigi matang da accused oiribas tingna achum badu soidana khanglagani haina jauna thajaba thangli Miring tabi puna mapu amka na khurumjai